ngasize tabulda laksare date 4 December gi sigi hawai market mubi haidare si yam pak sanasu thaye do sida problem khatang thengna bai dare sigi problem sumaina lei khoi hawai manada sumaina ngoro lei ko nappa pambi sida sumai lei dagidi hayeng mahi pala kanda mahi dagsu dag murga lakini sidi mapan sabda ngairi do khoina sigi thengni problem je sigi damakto sidagi ngakthoknaba element haiba hidagase huje khoi capture ngodoribani sigi element haiba se diflutamide ka difenconazole ko pulli ko element ko mamingna GSP company na sajabani haiba hidagase kapthoga after 4 to 5 days ko do magi result yingminasi hana nagraba singasidi koi phabang amoi ko adu bu sigi nariba jaga sidagi hendoktanaba aduduga atai pambi singdasu yaroktanaba dugi damaktani ngakthoknabe damaktani akhona ngasi hida ase kapthok changudoribase